ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯁꯦꯌꯔ ꯇꯧꯖꯒꯦ, ꯂꯣꯏꯕꯧꯇꯪ ꯇꯥꯕꯤꯌꯨ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯄꯣꯔꯛꯀꯗꯕꯅꯤ, ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯕ꯭ꯔꯥ? ꯃꯌꯥꯝꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯑꯍꯣꯡꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯆꯍꯤ 35-30ꯀꯤ ꯃꯃꯥꯡꯗ ꯐꯣꯇꯣ ꯀꯥꯞꯄꯗ ꯁꯤꯖꯤꯟꯅꯔꯝꯕ ꯀꯣꯗꯥꯛ ꯀꯦꯃꯦꯔꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯆꯥꯗ 35ꯃꯨꯛꯇꯤ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯤꯡꯅ꯫ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜꯗ ꯀꯦꯃꯦꯔꯥ ꯌꯥꯎꯔꯛꯄꯗꯒꯤ ꯆꯍꯤ ꯈꯔꯁꯤꯗ ꯀꯣꯗꯥꯛ ꯀꯦꯃꯦꯔꯥꯁꯤ ꯃꯥꯔꯀꯦꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯦꯃꯦꯔꯥ ꯈꯛꯇꯪ ꯅꯠꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯖ ꯁ꯭ꯀꯨꯇꯔꯒꯨꯝꯕ ꯑꯗꯒꯤ ꯅꯣꯀꯤꯌꯥ ꯑꯁꯤꯅꯆꯤꯡꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯁꯨ ꯃꯊꯪ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨ ꯃꯈꯣꯏꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯐꯠꯇꯕ ꯄꯣꯠ ꯑꯃꯠꯇ ꯅꯠꯇꯦꯕ꯫ ꯃꯁꯤꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯪꯅꯤꯡꯂꯤꯕ ꯀꯣꯏꯁꯟꯁꯤ ꯀꯩꯗꯧꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯦꯕ꯫ ꯆꯍꯤ 30-40ꯒꯤ ꯃꯅꯨꯡꯗ ꯋꯥꯔꯜꯁꯦ ꯀꯌꯥꯝ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ, ꯈꯟꯊꯕꯤꯌꯨ ꯑꯃꯨꯛꯇꯪ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯞꯅ 4ꯁꯨꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜꯒꯤ ꯑꯍꯣꯡꯕꯁꯤꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏꯑꯕ꯫ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯂꯥꯛꯅꯕ ꯍꯣꯠꯅꯁꯤ, ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ꯫